अरोइबा पाउसिंग पिजरे ड्राइवर फुबद चेनबा कांगपोक्पी पुलिस स्टेशन के एएसआई हिटलरबू थबक्तगी टर्मिनेशन तौदबगी मायोक्ता ngasi अहिंग नोंयाइदगे नेशनल हाईवे नंबर 2 दा मतम कक्तबा इकोनॉमिक ब्लॉकेट कौख्रे CAA की मायोक्ता खोंगजंग संगसिलुबना लमदम असुदा ILP चनरपनि हाइना CPI मणिपुर स्टेट काउंसिल की स्टेट सेक्रेटरी एल सोटिन कुमार ने फोंदोख्रे चाही नौरीबी नुपी मचामबु नुपी ओइबिगी इज्जत मांगहन खिबगी मरालदा मियोय अमा पुंसी सुपर जेल की फादोक पीबगा लोइनना लुफा लाख अनि की फाइन थीनबा खंगनख्रे अमदे पाक्तकना पोपी कल्टिवेशन चथरिबा सी थिंगनबा कॉफी अमदे बैम्बू प्लांटेशन की थबक अथुबदा पाइखतलगनि हाइना फॉरेस्ट एंड एनवायरनमेंट मिनिस्टर TH श्याम कुमार ना थाजबा पीख्रे खुरुमजरी टाइम्स ऑफ मणिपुर न्यूज मिडेंग ताबिरिबा सिंगबु ngangon प्रियाना तराम नोकचबगा लोइनना पाउ संदोंगना पिजरी ड्राइवर फुबदा चेनबा कांगपोक्पी पुलिस स्टेशन के ASI हिटलरबू थबक्तगी टर्मिनेशन तौदबगी मायोक्ता सेनापति डिस्ट्रिक्ट ड्राइवर्स वेलफेयर एसोसिएशन सेनापति ट्रक ओनर्स एसोसिएशन अमदी सेनापति ट्रक ड्राइवर्स यूनियन नेशनल हाईवे नंबर 2 दा ngasi अहिंग नोंयाइदगे मतम कक्तबा इंडिफिनिट इकोनॉमिक ब्लॉकेट कौख्रे ngasi पाउमी सिंगौनबा मदा एसोसिएशन सिंगे लुचिंगबा सिंगना ASI हिटलरना चथखिबा थवोंग अदु हक्चिना लवी मरम अदुना महापु थबक्तगी टर्मिनेशन तौद्रिबा फौबा खोंजंग हनबा लेरोय हाइकी CAA की मायोक्ता खोंजंग संगसिलुबना लमदमसुदा ILP चनरपनि हाइना CPI मणिपुर स्टेट काउंसिल की स्टेट सेक्रेटरी एल सोटिन कुमार ने फोंदोख्रे ममांग सही की दिसंबर थागी चेत तरामापंदा CAA की मायोक्ता लेफ्ट पार्टी न कौखिबा जनरल स्ट्राइक पु सौगमक मतम कुइना फाजिनदुना थमलुरबा सोटिन कुमार बु तरामना ओकपगी थौरम अमंगसी कम्युनिस्ट पार्टी ऑफ इंडिया खेत्रीग्राउ लोकल काउंसिल नसेंदुना कोंगबदा लैबा एग्रीकल्चर डिपार्टमेंट की हानगी डेप्यूटी डायरेक्टर ओक्रम नंदुगी युमदा पांगथोख्रे पांगथोखिबा थौरम अदुगा मरी लेनना सोटिन कुमारना पालिबा लैमांग असिना लमदम असिदा थोकलिबा थौदोक वाथोक कया असिबु हक्सिना खनबा मतम ओइरे वाथोक कया असिगी मनुंगदा येलहौमी कनबा हाइबसिना ख्वाइदगी मरु ओइबा अमने अमरोमदा खोंजंग चंगसिनदुना खंगहनबा हाइबसि मियामना तौफद्रबा थौदांग अमने हाइखी लेंगाकना सुमुन्ना याम तिन योथरगा खनबा ताइ मदुदी अखोई मणिपुर की प्रजा मियाम पुनमना पामिबा इनर लाइन परमिट सिस्टम चना हलो हाइदुना थेंगनरिबसे सिटीजनशिप अमेंडमेंट बिल एक की मायोक्ता अखोइना थेंगनरमद्रबा ngasi इनर लाइन परमिट सिस्टम असि मणिपुर चलकद्रा थेंगना हाइबस या मरुनी हुजिक आसामदा आसाम की मियाम हौरी सिटीजनशिप अमेंडमेंट एक की मायोक्ता अदुबु कॉन्स्टिट्यूशनल सेफगार्ड अमा पीरब होदगनी गा हाइबसे मसी मियाम की इहो अदो मदु खांगमंगम दबदगी भारत लेंगाकना तौरइबने मरमदुर प्रजा मियाम धाइनिंगी मदुदी अखोई थेंगनब तोखबा यादे चाही नौरीबी नुपी मचामबु नुंगना सुदना वांथा हलबा मतुंग नुपी ओइबिगी इज्जत मांगहन खिबगी मरालदा सेनापति के स्पेशल जज पोक्सो ए नोटु नेसोरीना पुंसी सुपा जेल की फादोक पीबगा लोइनना लुपा लाख अनि की फाइन थीनबा इंग्लिश अनि तारा तरेट की अगस्त अमदा सेनापति डिस्ट्रिक्ट की व्यूलैंड थोखिबा लाइबक थीबा थौदोक्ता नोनेगी नुंगटेक कारवान वांग खुलगी मसागी चाही यांखैनिथोय सुरबा आसिन एलियास काशिनबना पिकलिबी नुपी मचा अदुबु मकोक्ता नुंगना सुरबा मतुंग वांथादुना लैरबा हक्चांग अदु लोखादा पुथरगा नुपी ओइबिगी इज्जत मांगहंदुना सीरे हाइना हुंदोक्तुना थमलंबनी हाइना मराल सीरी पनबयाई कासिनबा केस असिगा मरी लेना चाही अनिरोम मिरोट ओइना लैखिबदगी तुंगदा सेनापति पुलिस ना फाबा ngamkhibani हाइरे केस असिगा मरी लेना कोर्टना ताखिबा रायगी मतुंग इना मराल लैरबा कासिनबाबु पुंची सुपा जेलदा लैबगी फादोक ताखिबगा लोइनना फाइन ओइना लुपा लाख अनि विक्टिम की इमुंग मनुंगदा पीनबा खंगहनके कोर्ट असिना मखाताना मणिपुर विक्टिम कंपेंसेशन स्कीम दगे विक्टिम असिगे असोकपा मदे सेक्सुअल असोल्ट तोखिबगे लुपा लाख 3 की कंपेंसेशन पीनबसु खंगनकी
Case asigi matangda Special Public Prosecutor Kosia Mauna sigumba miyoibagi wakalon chendaba miyoy amabu Court na matik chaba dandi pikibasina tungda miyoibagi wakalon chendaba thabak thoramsing chathabada khara makhaidi hanthanba ngamlagani haiki. In this case, it was so grievous, and this accused, he was so merciless. He was not a human to tell in reality, because he raped an unconscious girl who was almost in her dying stage. He should be given sympathy to this girl, but then he never gave that sympathy. And in such a case, we should never have any mercy. The court has seen the act which he has done, and he has given the befitting punishment today. Amaromda RKM Cha Session Judge Imphal West na ngasi nupi oibigi ikai khumnaba manghan khibagi thodok amaga mari leinana thodok aduda cheneri ba misak amabu maral leire haina lauthok khibaga loinana chahi taragi fadok pikre masiga loinana fine oina lupa lising tara manga su thinana ba pautak pikre IPC gi under section 376 ki makhada fadok pikraba misak adudi ghari awang lekai dagi maisnam Suresh Singh chahi kuntragani thoi apokpa lokeni panbayai madudi haukiba lisingani tara marigi August tara marigi numit yungba matong pung ama makhairom taba matamda Suresh na achikpagi khudong chaba loduna hiptuna leiramba nupi amabu mona machin namsilaga nupi oibigi ikai khumnaba manghan ki hairi Umangi saruk singda paktaknana poppy cultivation jatharibasi thingnaba coffee amadi bamboo plantation gi thabak athubada paikhatlagani haina Forest and Environment Minister T.S. Samkumar na thajaba pikre wafam masingasi New Secretariat leiba Minister ge office chamber da pangthokiba chahi sigi calendar form gi thoram ga mari leina na phongdokhibani lamdamasida mahausa gi khalbu ngaktuna thamna bahonabada Environment and Climate Change Department na Paikat kiba thabak thoram sing utpa calendar adu fongladuna Minister Shyam Kumar na hai miyoi bai thoina isagi kana ba thabak ki khanduna thabak tawbadagi ngasidi mahosagi khalasi tapna kaitharakli masibu thingna bahona bada lenga khaknatana miyamgi achoba mating changi thenglabasu thengna kaitharakli ba koibagi khalasi ngaktuna thamnaba hona haudrabadi tungda miyoi ba khunaina hingbada akibagi masak oirba khudongthiba kaya soidana mayokna rakani Manipur government ge Director and Environment and Climate Change na 2019 da tongan ba Manipur ki district ki manung hangba jaga wetland amadi ecosystem paching tolen hoksa ga laimna pi ba kan bunga kan thamle da makta paike ba thau romayam sing adu utpa calendar ma medai kuthang da Manipur miyam da reach Amaromda lamdamasigi chingi saruk singda paktaknana poppy plantation tawbagi matangda palladuna minister na hai miyam na hingbagi pambai amoina thabagi mahuta draki lalol amagum senda lambida mai onsinduna paktaknana poppy thaba sina hogalakliba mirol asida mayai kabani sagi achoba chaitheng ama piri masimag yamna laibak thibani lengak asina su hairiba thawong asi kaidongda yengduna leiroi chapchaba thabak lokhatkani anobo khongthang amoina Poppy plantation bu mahut senduna senthok hena lehen bagaloinana umang kannabagi pandamda coffee amadi bamboo plantation mai pakna paikhanaba athubada thabak horagani plan bu sinap sin thuna harvest awadi wa ju thana ba wa tharaga di koi villages singji magi simno jam betabina wa ji kumsi tharaga next da harvest awai wa ju thana ba koi scheme chabu national memo mission dagi project ba mina koi paikhala koi mutung sai du dagi koi hauna ba scheme government da pisa ju pire tongan basi coffee board ki sima lagju coffee sinji loi tharagadi hai masum poppy thabagi kinosi thabasi koi tokne na khale ayam prajan thari basi ma hingnabagi lambi da thira ayam thabane nata bida tongan mas eta taw yauri ba mina du amata lema tharo College of Nursing RIMS Imphal ge nursing tamlibi maheroi singge lamp lighting amadi odd taking gi thoram ngasi RIMS hospital da pangthokri thoram aduda minister KFNPD Karam Shyam director RIMS Professor A Shanta MS of RIMS Professor CH Arun Kumar Professor Department of Microbiology RIMS Dr. KH Sulochana amadi Principal Hemam Jamuna Devi Chief Guest President amadi Guest of Honor oiki thoram aduda minister KFNPD Karam Shyam Nurse singna lauriba thaudang asi yamna chawi anaba singbu imung manunggi miyoi singumna loina gadabani haiki
Major Chongthamya Memorial Library amadi Takhel Thangta Academy amangasi Agartalagi Manipur Parada Tripuragi Bamutia A Shigi MLA Krishnadhan Dana Hangdokre. Ngasi Justice Committee on Anglo-Manipuri War Lising Amga Chanipan Marifutara Mathoi Martyrs and Freedom Fighters Kanglaipak Sinduna Pangthokiba Thoramaduda National Library Awardee Dr. N. Giridhari World Thangta Federation ki President H. Prem Kumar Jilla Parishad ki Member Catherine Debarma amadi atai masang naiba miyoi kyana saruk yaki thoromgi saruk kamoina ta khel thangta academy gi firal chingkhat ki amadi pena saiho isaina thorom adu hodoki thorom adu ga mari lenana MLA Krishna Dhanna haikibada asigum laba chongtham yagi ningsing library ase Tripura gi district khudingmakta hangdoknaba government amating pigani Masida sunatana Manipur gi thangta se yokhatnaba Tripura state su maroina West district ta academy asigumba atopa academy kya hangdoknaba honabada government ki maikaidagi angamba mating pangani hauzik oina state government ki maikaidagi chokri tara amadi library asida sizindanaba library kya mating pangani haina phongduki Joint SSA Ramsa Teachers Association Sangsilakliba CS Work Strike Marini Chanba Nimita JEO Imphal West, JEO Imphal East, JEO Thobal, JEO Bisnupur, JEO Kaksingi Makadaleba SSA Ramsagi Oza Singna Kongjang Sogaladuna JEO Office Singda Wakat Mifamamadi Human Chen Semduna Yaning the Bafongdo Crave Imphal West ki oina Kuyathong the Leba JEO John 1 Imphal West Office Complex da Oja Kiana Wakat Mifam Chathaki Wakan mi famadu da sarukya kibi Ramsa Zone 1 gi Oza Lakshmi Priyana haikibada English singani tara mathoidagi regular oina thabak tawjaraklaba SSA Ramsa gi Oza singna thabak hek tawrapadagi hongna ngasi fawbada thagi tolop chang naina phangdri kayaraksu thabak leptuna khongjang sangsin khre adubo lengak asina thama ani gi tolop pithoklaga ngahak ki oiba moithem tawduna lakle handakti tung koina chatnaba yaba waroisin ama puraktriba fawba khompham handopagi wafam leite haina mahang haiki Tabak jang pading asi bawda akhoi thongpham thokba hak phangdari akhoi promotion line pibidri akhoi seniority list yaudari sugum awaba myam thenaraga dum hanjan tolop ki damakta akhoi lambi da lam thoga beggar ki tapni ni na dum laga lei akhoi thawai am nungai te akhoi aduna handaki matang asida di akhoi sir akhoi gi honorable CM honorable EM na achauba daita ma lobi raga akhoi gi solution se permanently puhan biro akhoi su gyan ta na ngang se like taksage akhoi duga thabak tawda phajara tahon biru haina government gi saita appeal tawjari Imphal East ke oina Porompat laiba JEO Zone 2 ge office complex ta Oza kyana wakat mifam chathaki wakat mifam madu da sarukya kibi Ramsa Zone 2 ge Oza Khongban tabam tara rani na haikibada Ramsa SSA ge Oza singna tha taruk hena thagi tolo fangdana wana leiriba sigi khanabagi mahuta mamangi laingak na tawrambani haiduna taithok taishin tawduna leiriba simag yamna laibak thibani madugi mahuta kari tawraga waroisin purakadage haiba maikei da changshin bana chuma khongthang oigani haina mahang haiki Amangi government da moina soirame haibadudha handaki mapi mapa oiriba singsu akoida adum akoi proof jai moi masamak su yauba adum yauribani matamdugi secretary oiriba adegi minister oiriba akoida su adum proof laijai moi su yauna akoise selection tawrini adegi moina appointment gi kaino handover tawba matamda su akoise regular ni haraga tawbani regular ni haibigi regular gi employee amagi opportunity kodong chaba amata hojibawda phangdri adigi school phagar hansi haina mission tawre si oza myam sina serious maina thana pham le rega school phagar hansi habigi mission si kamaina accomplish tawdino si ju myam na dum khangaga leirabani aduna koi di unless and until akoi gi demand se phangdibodi akoi di hallaroi Thobal district ki oina JEO office Thobal gi office complex ta Oza kyana human chain semduna we want permanent solution no pay no work Stop discriminating Ramsa and SSA teachers haibana chingba kholau kya lauki khongjang adu da sarkya kibi Ramsa ge oja banina haikibada hauzik Ramsa ma de SSA oja singna sangselakli ba khongjang asina government school singda mahai tamjari ba mahiroi sing asi leita lairaba imung singi macha masu singna yambani Ramsa SSA oja singsu khangba yaba khangle adubu khangba ngambagi pangal loire thabak lepagi khongjang asina mahai masing tambada achauba akaiba amadi Oiraklagani khangi adubu oza singsu upai leitre kayarak hana hajarabasu lengak na tabidre haina mahangna pindaba phongdoki
पिथोकपीद्रे अदुगा अखोइगी डिमांड से कदिनो हाइबदा अखोइगी मफम चाना थंबीरो अखोइसे अखोइगी परमिनेंट ओइबो सोल्यूशन से पीबीरो अखोइ डेमोक्रेटिक ओइबो मवोंगदा ममांगदसु स्ट्राइक से मयाम अमा चथगरे था अमनी तोलो पीरगा था अमनी तोलो पीरगा अदुम तोकपगी फिबम अमा अदुम लै हंदकसु अदुम था अमनी पिथोरगसु मथंग अमो अदुम हौरकनी चप मानै अदुना अखोइगी परमिनेंट ओइबा सोल्यूशन दो पीबीरो अखोइ याम डेमोक्रेटिक ओइबा वायलेंट याउदना तौजबा स्ट्राइक से अखोइ हंदकती यामना कईमता तौदना अदुमक अखोइगी सोल्यूशन से हेक फंगद्रि भावबा अदुमक अखोइ कईमता हाइदना अदुम लैरगनी स्कूल दि सुच चलरोय नाकल अमरोमदा कक्शिंग अमदि बिष्णुपुरगिसु डिस्ट्रिक्ट अनी असिगी ओजासिंगना जेडीओ ऑफिसिंगदा वाकत मिफम चथकी लैंगाकना स्कूल फगत हंसी हाइदुना खोलाव कया लाउरबसु ngasidi खोलाव असigi वाहनथोक मांगसेगुम तौरे था तरुक हेना थागी तोलोप पिथोक्तबगी मायोक्ता हौकिबा तांग 12 दगी हौदुना Joint SSA Ramsa Teachers Association संगसिलक्लिबा शीर्षवाग स्ट्राइक की चैथेंग गवर्नमेंट की स्कूल क्यादा ममी चाउना ताबा हौरे Ramsa SSA ओजा सिंगना मरोइना पुबा स्कूल खरदी खुंताक लांसिरे स्कूल की थबक थौरम सिंग पूरा पैरालाइज ओइरे हिरमसिगी मतंगदा TOMTV ना ग्राउंड लो मग थौबाल डिस्ट्रिक्ट की मनुंग चेनबा खांगबोक हायर सेकेंडरी स्कूल दा चतुना यंगसलुबदा स्ट्राइक ना मरम ओइरगा ओजा सिंग स्कूल दा लाक्तबना महिरोय सिंगी महै मसिंग तंबदा चाउना खुदोंग चादबा थेंगनबगी ममी चाउना तारमखी ओजा निफु माथोय खक लैबगी मनुंगदा कुलहुमदोय अमना शीर्षवाग स्ट्राइक संगसिनख्रे ओजा खरा मना अतै स्कूल सिंगदा यूटिलाइजेशन गिदमक चटख्रे लेमहौरिबा ओजा तरेट खक्तना चाउरबा स्कूल असि चलाइनबा होना हौरे स्कूल असगी प्रिंसिपल सु हौखिबा लिसिंग अनि तारामापन गी डिसेंबर 13 पेंशन चटखिबदगी अनौबा प्रिंसिपल अमता सरकार थारक्तरी 4 ग्रेड पियोन अमा खक्तना स्कूल असगी चौकीदार अमदि ऑफिस असिस्टेंट ओइना थबक तौरी अदुगा हौजिक रामसागी एसएसगी यूटिलाइज ओजाना मसिंग यामबनिना मखोइ लोइनबग स्ट्राइकता सिजवाकता लैरे हाइदना क्लासी यामना वाना रेगुलर ओइबा मखोइगी ग्रुप नतबो ओजासिंगना चलाइरगा अंगंबा पेरोट खरदी अदुमक तौरी अदुमाइन तौरगा लैरे अखोइसे यामना प्रॉब्लम लैरे स्कूल सिदा हौजिकी ओइना फगतहन सिदा यावजरगासु ओजासे अयामबना रेगुलर ओइदबा यूटिलाइज ngатana namna laiba sikitang nuaijade स्कूल मसागी ओइबा पोस्टिंग पेरेंट पोस्टिंग ओइना सिदा दुम थबक तौबसिंगसे पामी अदुगा रामसा एसएस दी ngasi maksu ngarang na handagi dum स्ट्राइक चथरीबनिना क्लास से मपुंग फाना अखोइना 6 पेरोड फाउ तौबसे वारे अकाबा गैना पेरोड अंगंबा लौबा याब लौरगा निनी हुनी सि चलाइरगा लैजरी अखोइना The Northeast Affairs Sinaming Thonba News Portal Lama Works Minister TH Biswajan launch tokre The Northeast Affairs News Portal asigi editor na lamdam asigi senior journalist Tikena oiragani ngasi Manipur Press Club ta pangthokiba news portal launch tobagi thoram asida chief guest ki warol piraduna Minister Biswajan hai sarkar na policy ama puthokpada kari yauri haiba adu hana yengdana criticize toduna hunbagi mahot policy du da punging sangsin minaraga afaba khongthang thangjin minarasi afaba journalist ama thorakpada prithvi pumba afaba ohenba ngami hainaribani maramasina afaba chawkhatpa lamdam ama ohenna bahona bada punna saruk yamina se haiki mahangna makha taraduna hai north east chawkhatana india chawkhatpa yaroi asigumlaba portal launch tawbasina lamdam asigi amadi north east ki miyam gi haithoi singdoi badu prithvi gi mafam gyada utkadoribani haiki prakriti na pinami resources mayamama and carrying the Matano City, education sector, education Haidana, ministry, the ISA, the heritage. This is very important. And resource ma'am just don't see the carry the human resources is the most important, it's the backbone of the society and community. And see, I could let you mineral resource, any kind of resources you could see the current is a potential, I could combine them, then I could explore them again. Upon a command of the machine, through these portals, the AI line up Assam Rifle Morena Indo-Myanmar border manaktagi lupa crore nipan ga lak yangkhai nipan longi oigedaba brown sugar fagat kre ngasi numit yung pung tarani thoi rom tarak paduaida moreda leiba ni phum doi suba Assam Rifles ke chabang phai post na Indo-Myanmar border pillar 78 maya da duty toduna leiringai da Myanmar lom dagi India tamna number thadaba TVS scooter
एंटॉप गाड़ी मचा अमा थौरगा लाकपा मियोई थेंगनखि अमदि गाड़ी अदुदा प्लास्टिक बोरा खरा हापतुना चिंगननिंगाई ओइबा मोंगदा लाकपदा हाना मफम अदुदा आसाम राइफल्स की कांगबु लैबा उबदा गाड़ी अमदि बोरा सिंग अदु लंगथोकलमलगा म्यांमार रोमदा चेंसनखि हाइरे खुदकता आसाम राइफल्स की कांगबुना चंगसिंदुना गाड़ी अमदि तोंगान तोंगान बोरा अहुम लैरंबा थेंगनबदगी हाइरिबा बोरा अहुम अदु हांगदोक्तुना चेक तौबदा ब्राउन शुगर पैकेट के आमा यारुंखि हाइरे फागलबा ब्राउन शुगर अदु पुना केजी मरीगा ग्राम 18 रोम ओइखि अमदे मालेंगी कैथेल चौराकना लुपा करोड़ 9 लाख 59 रोंगी ममल ओइगनि हाइरे फागलबा गाड़ी अदुगा पोलम सिंगा मखाताबा लीगल एक्शन गी दमक्ता मोरे पुलिस स्टेशन खुसिनख्रे मोरेदगी लैंगोई पुथोकपदा लैंगांगना थिंगबा थमलिबसी हंदोक्तबा तारगदे बन चथगनी लाउथोखरे हौकिबा चही 2018 गी अक्टोबर गी तांग तरुक्ता मोरेदा लैबा ऑल ट्राइबल लेबर एसोसिएशन मोरेना मोरेदगी लैंगोई पुथोकपदा अथिंगबा थमलखिबा सिगी मतंगदा कौखिबा मतम कक्तबा इकोनॉमिक ब्लॉकेट अदु मणिपुर लैंगांगना एसोसिएशन असिना तालिबा दावी असि पीगनी हाइना थाजबा पीबदगी बन कोमथोक हंदुना ngasi fawba loop asina tankhiba dabi sing amata tabidaba ngasi fawba tumina leithokliba laibak thibani haina phongdokre wafam asing asi all tribal labor association moregi office ta pangthokiba pawmi singona bamada association asigi advisor thangzamang simtena phongdokhibani mahangna makhatana hai moredagi lengoi puthokpada thamkhiba athingbadu athuba matamda manipur lengakna lokthokpidaba taragade imphal more lambida हेना अकनबा मोंगदा बन्ना चिंगबा खोंजंग क्यामा संगसिनगनी हाइना फोंदोखरे लैंगोई होंदुना नोंमगी चरा तालिबा लेबर्स क्यामादे लैंगोई कारबार तौदुना इमुंग मनुंग पुरिबा कयामसु लैंगोई पुथोकपा थिंगबदगी अवाबा कयामा मायोकनरी मरम असिना मणिपुर लैंगांगना लेबर सिंगी अवाबा सिंग असि उबिरगा अथुबदा लैंगोई पुथोकपदा थमखिबा थिंगबदु लौथोकपियो हाइना पाउमी सिंगदा मखाताना खंगहलखले गवर्नमेंट ना मतम खरा अथुबा मतमदा करीगुंबा येंसिनबीदबा नत्रगा यानांगाय होनबीदरबा मसी ओइबा तारा लागबा तारबदी एसोसिएशन तरफतगी अकनबा बन चथगनी हाइबसी एखोइगे ट्राइबल एसोसिएशन तरफतगी अकनबा वारेबनी हाइबसी मेरागी थोंदा हाइजनिंगे War Against Drug की सरुक मोइना चथरकपा ड्राइव ता इम्फाल ईस्ट नार्कोटिक्स नुपी पुलिस इम्फाल ईस्ट की कंबाइन टीम ना नुपी अमा WY टेबलेट लिसिंग अमा चमंगा अमदी हेरोइन नंबर 4 ग्राम कुनिथोय का कोना फारे पुलिस न फारबा मियो एदिदी सविता एलियस इबेम चही कुंट्रा अपोकपा MD जावर खेरगांव दगिनी हाइरे पुलिस तगी फंगबा पावगी मतुंगिना खेरगांव एरिया दा आइना यादबा मयाई काबा चिंजाक योनबा मियोय खरा लैरे हाइबा अककनबा पावमा फंगबदगे इम्फाल ईस्ट के एडिशनल SP ऑपरेशंस TH कृष्ण तोंबी की मिलेंग मखादा नार्कोटिक सेल अमदे नुपी पुलिस के अपुनबा खुदपु अमना मफम अदुदा पेट्रोलिंग चलिंगैदा नुपी अमा यामना चिंगननिंगाई ओइबा मवोंगदा लेरंबदगे महाकपु लेपनबा हाइरुबदा पुलिस उबदगे खोंगलै थुना युमलक्ता चेसिनखिबने महाकपु तानरगा फारबा तुंगदा नुपी पुलिस कांगबुना चेक तौबदा हाइरिबा मयाई काबनी सागी पोलमसिंग असि फागतखिबने हाइरि लिलोंग माइरेन खुन मखा ताथबीदा नुपा अमा नोंमैन पानबदगी सीरे ngasi numidang pung 3 minute nimfurom tarakpa duwaida लिलोंग पुलिस अमदी ऑल लिलोंग एंटी ड्रग एसोसिएशन अनिगी कंबाइन टीम अमना लिलोंग माइरेन खुनला चंगशिलि हाइरे मफम अदुदा कंबाइन टीम अदुगा इमुंग मनुंगी मियोय सिंगा डबल वेरिएंट पुथोकलगा इनरखि हाइरे मुकनाबदु हेंजेलकपदगी सोइदना ट्रिगर नमखिबदा मफम अदुदा लेरंबा नुपा मचा अमा ngaksamda palaga khudakta lekidabani haire लेखिद्रबा नुपादु लिलोंग माइरेन खुम मखा लेकाइदगी MD सजिद खान चही कुनिपान अपोकपा आजाने हाइरे लेखिद्रबा नुपासी वर्कशॉप तवी थौदोक थोफम मनाक्ता लेबा दुकान अमदा लेबनि हाइरे रिपब्लिक डे नक्सिलकपगा इरोइनना पुलिस डिपार्टमेंट लौखलकपा जैक्सन थौरांगी सरोक मोइना ngasi अयोक्सु मफम क्यादा पाक सना थिबा हुंबगी थबक चथखरे इम्फाल वेस्ट के एडिशनल SP ऑपरेशन अमरजित लमाबंगी मेरंग मखादा इम्फाल वेस्ट कमांडो ना अयुक पुंग 3 मिनिट 95 दगे 3 मिनिट 50 फाउबा थांगोइबन लौरुंग पुरेल लाइकाई अमदे थांगोइबन पोलेम लाइकाई एरियादा कॉम्बिंग ऑपरेशन चथके योम चामगा हुंफुमंगा लेरंबा मियोय चनी 50 रोम मसा मसागी सक्ताक से पुथोक हंदुना मसक खंगदोपगी थबक चथके अदुमक पुथोइदोकपा मिफामी पुंदी यावखिदे नाकल अमरोमदा इम्फाल वेस्ट कमांडो बाजार यूनिट नसु थांगाल बाजार गे धर्मसला नागामपा साइड बोरागली ngari gali naga nala amade jalal coursing gi akoiba mafam singda thiba humbagi thabak chathaki ayuk pung 3 minute nimfu dage 9 minute 55 adwai fawo chathakiba operation aduda punamiyoi chani kuntra ro masak khangdopagi thabak chathaki maduda masagi saktak se yaudaba miyoi tarok makhata na verification taunabagi damak city police ta sinekre
Amaromda Imphal East ke additional SP KT Singh lamjing makhada Imphal East District ki commando narcotic cell ki police officer sing yauna lamlong kaithel da thi bahumba gi thabak chathakre miyoi chamaga tara manga rom amamam ta oina verification tawraba matungda chingnaba miyoi taret makhata na wahang pahong chathana bagi damak Porompat police station na sinakre Jawaharlal Nehru Manipur Dance Academy Imphal na sinduna academy asigi production unit na Chahi Nimpu Mari Surakpaga Mari Lainana, Santiniketan da Manipuri dance na Chahi Chama Surakpa Made, Gurudev na Iba Wari da Yumpa Moiba Dance Drama Festival among asi, Jain Dance Academy ge auditorium da Hodokre. Nasidagi Hoduna Numinini Chumna Pangtokadaba, Thorum Asigi, Nasi Hodopagi Thorum da Chief Guest ki World Piraduna, Governor Dr. Nazma Heptulan Hai, Lamdamasigi Nat Kyoiba Jagoibu Yokotuna. Amade pungning haksang yauna honariba guru sing amade artist singbu thagat pagaloinana makatana lamdam asigi laibak mara tapa ohengadaba paujel puba dance drama kaya putoktuna malem pumbada lamdam asibu saktak lakkini haibagi thajabale haiki I'm fully confident that the Academy's endeavor to keep production various dance dramas as well as new performing arts so that the Academy will be able to disseminate message of the people of the country as a whole for bringing peace and harmony in the society. I congratulate the artists of the Academy for their selfless contribution in the field of dance and music. Ngasi Hodokpa Numit ki Thoramda Jawaharlal Nehru Dance Academy Production Unit ke artist singna sanaba dance drama Vidai Avisa Miyamda Khudol Tamkre. Kumbi Kendra gi manung chanba Saiton Khunau ge area da leiba Kumbi Thingel gi mafam sing Kumbi Kendra ge MLA S B Singh Revenue Department gi staff sing Kumbi Kendra gi tongan ba khunja sing gi Lomi sing yauna ngasi lam onthokre lam onthokpada yaukiba Kumbi da gi Lomi and Samungong na phongdorakpada Kumbi Thingel asi chahi nimfu yangkhairong gi mamangdagi Kumbi gi ahal singna law unabagi ising lawnaba thangjing singdagi chantharakpa ising linaba khaklamba mafamni adubu chahi Kuirabasi Miyamna Thawoidana Laki, Muslim Ichilinaw Amana Seasonaduna Laki, Aduba Hozikti, Miyamna Kunginong Lakpada, Low Unaba Ising Yoknaba Semzilasi Haiba, Miyamna Warep Naduna Lam Kangdoknaba on Tokpani, Hana Koneramba Mioina Su, Miyamgi Yaifanaba Sembada Ayaba Pibi Bagidamakta Su Tagali Haiki. Kumbi Kendragi Tonganba Kungang Singi Lomi Kya Su Sarkya Kiba Lam Onthokpa du da MLS Birana Fongdo Kibada MI Department ki Makhada Semgat na Balupa Lak Manga Su Kai Thokle duga Water Reservoir Oina Semgat Pada Awat Pasenpham Sing Mahaki MLA Local Area Development Fund gi Pigani Amade Kendra gi Miyam na Law Unabagi Ising Matam Naidana Fangna ba Semgat lagani Haiki Haukiba Lisingani Tara Tareta Pangthokiba Taramatho Suba Manipur Legislative Mikalda Fal Lauthopada Taramapan Suba Patsoi Assembly Constituency Gioina Niom Lanba Kya Laikre Haina Haiba Sigi Matangda Matik Chaba Che Sangamade Witnessing Pikhalaknaba Manipur High Court na Thorakpa Cherol Amana Khangalakre Hairiba Mikaladugi Fal Lauthopa Matamda Taramapan Suba Patsoi Assembly Constituency Gioina Yamna Chawna Chayetnaba Ama Laikibadagi Northeast India Development Party NEIDP gi Mirep Oikiba Safam Kunjukeshor alias Kebana Supreme Court case ama file tokibani Hairiba Mikhalasigi vote masing thiba matamda aranba pambai season ki haibagi khudam changdam sing mabung fana thasigi kunmari da court ta khusinana ba thorang pumbasu loire haina Northeast India Development Party NEIDP gi sympathizer A Okena Fongdokre Gasitera Sapam Leirekta Leiba Sapam Kunjukeshor alias Kebagi da Pangthokpa Paumi Singa Unaba Amada Mahangna Makatana Haikibada Thasigi Taramari da Manipur High Court na Thokiba order asina
केस असigi चुम्बा वारोइसन अमा पुरक्लगनी हाइना अचेत पथाजब थमले महांगना मखा तारादुना इलेक्शन काउंटिंग तौबदा एस कुंजकेश्वरना MLA ओइरिबा AK मीराबाईदगी भोट मसिंग हेंदुना कारे हाइना लाउथोकरबा मतुंग ngaihak kanaraga chingnaningai oiba mongda AK मीराबाईना भोट मसिंग 113 हेंदुना कारे हाइना आरोना लाउथोकखिबने थवोंग अदुदा चिंगनबा लैबदगी इंग 2018 की एप्रिल थादा मणिपुर हाई कोर्ट केस अमा थांगतलबा मतुंग बर्डिक पीबा ngamdabadagi इंग 2019 दा सुप्रीम कोर्ट केस असी अमुक हन थाखी सुप्रीम कोर्ट की याथंग मतुंगिना मणिपुर हाई कोर्टना नौना लौखलखलिबा खोंथांग असिना थौदो असिगी चुंबा लंगला लंगजिल पुथोकपा ngamlagani हाइबगी थाजबा चपचाना लैरे हाइना महांगना फोंदोखी हदगी वारोशन असिदा वारोशन मा हाद नंबर हाई कोर्ट पुथोरनी पुथोकपिरकनी हाइबगी वफम कइनोदो हाइबा कॉपी थाजबदो कॉपी सि इंटरनेट दगी चिंगथोकजरिबा कॉपी सिदगी होना खंगे तौरिबा खुदिमातो आदम चुमरानमदो सोशल मीडिया दगी को खोमजरगा लौफुनजबा आदमनि पेंडासिर पुलप याउन लैजरे सोनमगी तामो केबो नमथा तोबिदना महागना अखोगी ML अखोगी कांग्रेस MLA ओबिरिबी अमना नमथा तोबिरगा तामो केबो नमना वोट कारमदगी मरी मंगागी मनुंगदा वोट कादी हाबगी नमना तौखिबगी साकी साबुन पुदमतो हाइबा पेंड्रा सिदा याउन लैजरे रोंगमई कांगलुफ की ओइना लेइबा रोंगमई नागा बैप्टिस्ट एसोसिएशन सिंदुना अहुमलक सुबा अंगांग सिंगी ओइबा कुमहई ngarangdagi hauna asanggi kasa district ta leiba namdailong baptist church ta celebrating our future haiba wakhalonda pangthokpa hokre RNBA ge executive secretary reverend Mansi Gangmaina firal chingkhatuna haudokiba thoromaduda namdailong amade ramgai jangi Sunday school ge maheroi kyana isai nongmai kya lanthokhiba galoinana kumhai asigi manungda rongmai kangluk ki angang singi hai singba kya utkadauri थौरमदुगा मरी लेना अहुम सुबा चिल्ड्रन फेस्टिवल असगी सेक्रेटरी पौरी गांगमैना फोंदोरकपदा अंगांग सिंगी कुमाई असि क्रिश्चियन एजुकेशन एंड लिटरेचर डिपार्टमेंट RNBA ना सिनबनी अमदे मसिदा नुंगबा खौपुम अमदे आसामदगी अंगांग लिसिंग अहुम लोमना सरुक यारी हाइकी Usually celebrate this across all 3 states, Assam, Manipur and Nagaland. But this time around, we are celebrating, we are conducting the celebration only under 3 regions, Nungba, Assam and this one, Khopum. There are over 3,000 students gathered here under the celebrations. We are quite excited. Many people from around this regions are turning up to this celebrations. We have much hope upon our children, our young generations that are growing up. We are praying and we are shaping them that this people will bring laurels to our brotherhood. Public Health Engineering Department PHED gi senthang makhada khungang singbu manaba thakta pukhatnabagi pandamda puthokpa aikhoigi khungang haina mingthonba short film mangarang Imphal East Haraurogda leiba YMC ground da Village Welfare and Sanitation Committee Haraurogna sinduna film asibu fongbagi thoram pangthokre aikhoigi khungang hairiba short film asi minute nimfu sangi hairiba film asi mapung oina khungang amabu manaba thakta pukhalakpada khunja singi wakhalon semdok minaba yamna tangai fade haiba paujel puri Thoramadu Sarukya Kiba PHED Imphal East ki EE Rameshwarna ngasidi khunja singsu smartphone seasonaba khuloirakpa matam oibana miyamda pining liba paujel asi film oina puthoklagadi mapung phaba ngamgani haibagi wakhalonda film asi puthokchabane makhatana Manipur gi tongan ba khungang singda ehenba yeng thamduna manaba thakta purakna ba honaragani haiki Jal Shakti sina cover tawgadawa village all village di yawe ko all village da part karana Jal Shakti na maximum village di rural gi si koigi EAP है ना external aided project है बको मसी NDB है ना national new development bank तकी funding तो रगा मणिपुर पुम से 24/7 इसिंग पीना नबगी पंदम हंदगी सही दगी हो रगा 2024 फावदा every household ising pigadauni haiba Bharat Sarkar gi akanba guideline gi instruction ama koi pressure mai koi piduna huji huji thabak si chathana bagi akhoi tendering process kari tawduna leire na thamje Nakal Amaromda Thoramadu the Sarkyakiba Haraurau Tangkhang Gram Panchayat ki Pradhan Laisangthem Kulachandra Singhna Manipur gi oina Haraurau asida puthokliba film asina mathang Manipur gi leiriba khungang singda chawkhatpa purakpada ngaklo oiragani haibagi wakhalonda film asi puthokchabane haiba wafam su phongdokhi film asi puthokpada akoina thabak mak tawba ngamgidraga ju
ꯈꯨꯡꯒꯪ ꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯊꯪ ꯆꯥꯎꯈꯠꯄ ꯑꯃ ꯍꯥꯏꯕꯗꯨ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯗꯅ ꯊꯕꯛꯀ ꯏꯔꯣꯏꯅꯅ ꯉꯁꯤ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯒꯤ ꯑꯔꯩꯕꯗꯨ ꯄꯨꯊꯣꯛꯇꯅ ꯍꯣꯠꯅꯖꯩ ngasi ayuk Mumbai Bhubaneswar Lokmanya Tilak LTT Express ngasi ayuk Orissa gi Kutak manakta atopa pot puba train amaga thengainabada gurung chetpada vogi mangada tongba miyoi nifurom asok apandangkre asok pasing adugi manungda miyoi taruki fibam luna leiri khudong thiba thodok adu Shalagaon amade Nergundi station ani gi marakta ngasi ayuk pung 8 rom taba duaida thokibani media gi report sengi matungina ngasi gi khudong thiba thokpa matam adu leichil yamna thaba matamne railway accident ke medical ambulance su mafam aduda mi kanabagi thabak kan chathari each coach railway gi wangangloi JP Mirsha na hai madude ngasi thengjanari ba train ani adugi speedometer fajinduna thamle Guinness World Record ta chanba ngamnaba thorang amoina Kerala gi cake saba miyoi 1500 rom da saruk yaduna Kerala gi Thrissur da kilometer taruk makhai sangba kilogram lesing kunturet lumba vanilla cake ama sakre anoba record ama thamba ngamnabagi dama cake saba miyoi 1500 rom aduna Thrissur gi kumhai tawpham amada pareng sangna thamba table lising amarom gi mathakta vanilla gi mahau gi auraba cake masang amabu centimeter 10 gi apakpa amadi athabada lilgumna thekna khoina sakhi Bakers Association Kerala na sinduna sakhiba cake masang adubu yamlaba miyoi kyana yengnakhi handak sariba cake sang asina haukiba chahi lisingani tara nipanda China gi GC da sakhiba kilometer ahum hena sangba uhaigi cake adudagi hena sangba cake oiragani United States ki President Donald Trump na ahanba tangka ki waina chahi ani chupna ungkhatnaba leiraba matung ahanba waina China ga khwaidagi chawba lalon itiki yana cherol ama sign tawnakhre yana cherol adu Trump ki cabinet sing yauna makok thongba miyoi kyana chuona tinduna pangthokiba pawgi mifam amada sign tawnakhi ahanba tangkakta United States ki company singna China na saba polam singi kaithel hangdokpa amade China na su US dollar billion chahum humfugi America da saba polam kya su leiba haina yana ki hairi hauzi amu sanabagi paw phangbikani National Sports University Manipur gi Anirak Suba Foundation Day celebration ngasi Khumal Lampak Sports Complex ta pangthokre ngasi thawramadu da Secretary Sports Radheshyam Julaniana National Sports University ase athlete lising ahum gi capacity ne hauze capacity lising ama hapchin na bahonari National Building Construction Corporation Limited na hauze kanna anoba technology kya season aduna kana construction chathari University asigi maru oiba pandamde education ga sana khona baga si khusamnana chatkadabane University asida tamliba athlete khudingmak diploma postgraduate degrees fangnaba facilities kamarum pigane amade University asigi VC da placement cell ama thambina basu appeal tawki Imphal East District Sitoryu Karate Do Association Manipur Linkhat Kiba Chahi Taramari Mapung Farakpagi Thoramga Loinana International Amade National gi thakta mana fanglakraba sanaroi singda mana piduna pungning thogatkre Imphal East District Sitoryu Karate Do Association Manipur amade Saisinkai Sitoryu Karate Do Manipur anna puna khusam naraga ngasi Yaripok Ajat Higher Secondary School da pangthokiba thoramaduda Mahut Forest and Environment amadi Town Planning Minister TH Shyamkumarna Thoramapu oiduna pangthokiba thoramaduda President oikiba MD Wasir Ahmad hai Sana khonabana aikoigi iramda masi malemda masak takpa khaktanatana haugalakliba aikoigi tungi naharol singbu masamau fanamade mayai kaba chinjak chingdagi lapna thami haiki aikoi shum khona jage ya khona biu aduga afaba masu khuna shimsi aikoi international masu national da ana khapata natna kaitagi afaba aikoi dem kaya da aikoi chatna marimong yang buma tundai aikoi successful loiba hansi aikoi gi oirappa gatani Thauramadu gi saruka moina Kolkata da laiba Netaji Indoor Stadium da pangthokiba Manga Suba International Open Karate Do Championship Chennai gi JJ Indoor Stadium da pangthokiba Taranipan Suba National Kofukan Karate Championship amade Madhya Pradesh pangthokiba All India
School Games ta medal lorkhaba association asigi makhada sanariba sanaroisingda momento amamam piduna pungning thogatki loinana association asigi makhada sanabaga loinana mahaida pungning changba sanaroisingda su momento amamam piduna pungning thogatki tha ama hena chathadaba grassroots football coaching camp ama Nambol A sigi manung chamba Nambol Nauremda Naurem Youth Club amasung Irom Yumpham Youth Club na khusamnaduna Naurem Makha Lekai Playground da hodokre National gi thakta sanaruraba miyoi ahumna angang singbu takpi tambibaga loinana lamdam masigi chahi taragi makhada leiba nupa macha 35 na coaching camp asida sarukyari coaching camp aduga mari leinana Irom Yumpham Youth Club ki advisor P Ichamjet Maitei na phongdorakpada hogalakliba nahasingna mayai kaba chinjakta laichurakpa kyana khunayasi akiba fiba mamada lakli madudagi nathainaba hogalakliba angangsingbu sana khotnabagi wakalonda singsinnanaba piklingaidagi sanabagi hainabi thamnaba pandamda coaching camp asi pangthokpani Masasi yu takta nang option nadan laibu taragadi madui kana badoi koina karisu phangma ngamde aduna masasi na angang oringai da han ba horukpa sida masasi da nisagi laisu busi leitana ba haiduna koina football asi koina masigi maram masi thamjaraga coaching asi tawjabani coaching ke masigi pandamdi ai koi masimangna apaw player ma oirage haibagi wakalo natana angang sing asi haubodagi haibadi grassroots tagi semgolle hairega makoina masa magu phanabagi damakta ai koi angang sing asi bu senggot sabani Mangarak Suba Manipur Statehood Day Women's Polo Tournament Thasigi Tara Taretegi Hoduna Kunmathoi Fauba Imphal gi Mapal Kangjebungda Pangthoklagani Hiram Masiga Mari Lenana ngasi Imphal Hotel gi Sangai Hall da Pangthokiba Paugi Mefamamada Manipur Tourism Department gi Director W Evohol na Phongdok Pangthokadoriba Tournament asi Polo Yatrana Thobu Oibaga loinana Manipur Tourism amade All Manipur Polo Association asinduna Pangthokadabani Tournament asida foreign country mari yauna punna team tarukna saruk yagani amaromda turna asina maihorol dagi leiraklaba masana sibu yokhatpada natana saruk yariba kayagi marakta wakhal losing kaya tathok tasin tawbagi khudong chabasu piragani haiki edition of the 5th women's polo tournament will be participated by the polo team from USA, from UK, from Argentina and from Egypt. So these 4 countries are participating abroad India, and the India team is represented by the IPA, and Manipur as a host, we are also participating in this tournament as a team, as a Manipur team. Altogether, there will be 6 teams. All Jiribam Sports Association Jiribam na sinduna Jiribam Higher Secondary School gi playground da January tang ohumdagi team tara taruk na saruk yaduna sanaba hokhiba first Moirang Them Jodi Sandra Memorial Invitation Football Tournament lisingani taramapan kungi ngasi sanakiba quarter final league ke second match ta UBFC Marcolian amade Sunrise Club Kadam Talana goal ahum chanaduna draw oikre hayeng quarter final league ke third match ta JVFC Gilgal amade Jiri Police team ga sanargani Kapo yes kapo Ministry of Youth Affairs and Sports ki meeting makhada thasi gi taradagi hoduna chatharakliba ahumlak suba Khelo India Youth Games ki ngasi tareni chanba numita chahi tara tarit ki makhada laiba kilogram 98 a gi nupa gi kanglupta Manipur gi na mairakpam Tomchongna bronze medal fangwa ngamkhre event aduda Maharashtra gi Mukund Santos amade Ude Anil Mahajan anina gold amade silver lauki ngasi nungtil phongna kiba pause singda kari kari maroi ba yauri bagi habado mayam puna muk khaminasi Kangla pa Rajniti Toriba Singa nurse singa kathok pagchang yangnabada nurse sing heli Karam Syam Kerala Sarkana CAA gi mayokta Supreme Court move tawkhre final hearing pangtotuna achumba soidana proklagani ibomcha Pandam RIMS ki College of Nursing ki lamp lighting and out taking ceremony pangtokre RIMS asi India ki oina arang ba thawan micha amagum lehenaba punna hona minasi Karam Syam Lainga ke ayaba yaudana forest amadi wetland area da patata silambasing cancel tonaba high court appeal toragani Syam Kumar achumba langlalajing putopang amlagani A Oken
था अमा चुमना चथगदबा fuel conservation campaign हौदोखरे पाउ लाना संदोरकपा तारबदी आइन गी मतेंग लौरकनी पॉपुलर फ्रंट मानबा थाव गी पोथोक सिंग लिकना सिजननबा सक्षम 2020 मिनिस्टर सामना हौदोखरे सखरबा खुनाय अमा ओहनबदा तेंगबांगनबा अमदी खुसमनना थबक तोमिनबगी तंगाई फदबले जैन डांस एकेडमी मणिपुर की निफुमरी सुब्रा प्रोडक्शन यूनिट की मबोक नमी फुटबॉल कोचिंग कैंप हौदोखरे अरोइबदा मरोइबा पाउ अमुक हना पिजरी ड्राइवर फूबदा चेनबा कांगपोकी पुलिस स्टेशन के एएसआई हिटलरबु थबक्तगी टर्मिनेशन तौदबगी मायोक्ता ngasi हिंग नोंयाइदगी नेशनल हाईवे नंबर 2 दा मतम कक्तबा इकोनॉमिक ब्लॉकेट कौख्रे CAA की मायोक्ता खोंगजंग चंगसिलुबना लमदमसदा ILP चनरपनि हाइना CPI मणिपुर स्टेट काउंसिल की स्टेट सेक्रेटरी एल सोटिन कुमार फोंगदोख्रे चही नौरीबी नुपी मचामबु नुपी ओइबिगी इज्जत मांगहनखिबगी मरालदा मियोय एमा पुंसी सुपा जेल की फादोक पीबगा लोइनना लुपा लाख अनिगी फाइन थीनबा खंगहनख्रे अमदी पाक्तकना पोपी कल्टिवेशन चथरिबसी थिंगनबा कॉफी अमदी बैम्बू प्लांटेशन की थबक अथुबदा पाइखलगनी हाइना फॉरेस्ट एंड एनवायरनमेंट मिनिस्टर TH श्याम कुमार थाजबा पीख्रे ngasi gi wainadi manipuri pau matang sida losinjare mireng tabirba singba amuk hana khurumjari